Naharolgi Khonjel thonam tabiram lima marupsingbu ahanbada kurumjari. Marupsing ngasidi malemgi jagoi gi numinni. Numin asiga mari lenana marupsingdamak puduna laksari. Manipur gi Khunai da Jagoi gi Mashak haiba hiram asida Dr. Chabungbam Babina Devi Jawaharlal Nehru University Nai Delhi ga unaduna wari watai saba. Unaduna wari watai sanabiriba Salim Phusam. Ozabo ko studio da han boina taram no uksari. Thauram tabiriba mayam pumna makpusu aina ikokno na kurumjari. Han boina ozadage mu khangjaning base maihorol dagi leba ko Manipur Khunai sige jagoi gi matang sida ozagi oibo wakhalon kara thambiu. Aina haizening badi Manipur asi purup kaya amana khundamina balamdamni aduga purup khuding makki masa masagi oiba nat ki jagoi isai loinamak leijai. Aduga Manipur da natana mafam khuding makta masagi jagoi leisabasidi hauna sani aduga khoina dum haina ba dance as a form of cultural expression asi mafam loinamakta dum thengnagani angan ba matamdagi hauraga hojik phawbada jagoi saba jagoi saminaba aduga purup adugi khunai adugi culture adubu akhoina jagoi gi through the phongdokpa asidi mafam khuding makta su lai aduga haiba wafam sidi ai isamak na khaktana haiba su natte hana dagi leraba anthropologist singna su hairi duga work mayamam su lai samna haibada anthropologist Redcliffe Brown magi Andaman Islander study tawba matamda aduga Evans Pritchard na Azande tribe ki bear dance asina chingbagi study tawbada mukina hairamisi khunai adugi masak hingbagi mawong amadi khunai adugi saruk oiriba mayam adugi group solidarity ama sagatpada jagoi asina achogbo thaudang ama lowi haibasini aduga Manipur gi khunai gi matangda jagoi asi kamaina leramge hojek kamain leiribage haibagi matang sidasu ukoina hek tajabada lai haraubagi khudam si hek pinai aduna lai haraubada sariba jagoi sing asi mai horol dagi leiraklaba leisem lon gi masak aduga taibangpal karamna semakhibano haiba asina chingbasi jagoi asida phungdo I hain oja singna su haibirami khodamoin hairabada jagoi saba asibu noiba haina su khangnei noiba natraga jagoi saba asi malem leisema matamda lining thau lainura singna tawkiba mawong adubu matau tamna saba jagoi adubuni haine aduga jagoi asigi wahanthok karino jagoi hairiba wahai asi kamaina karidagi lakpano haibagi matangda oza mayamna lairik makhal kayada iraga thambirami lairik sing adudagi aina panjaningbadi oza Ranjit Adhikari mayumgi Manipur jagoi gi wa haudo haina lairik amalai hairiba lairik asida ina thengna zapada ozana hanagi oza singna haibiramba singdagi su man lokhatlaga jagoi hairiba wahai asi kaidagi lakpano haina matang madasu haibi jagoi hairiba wahai se khoina lonthrai ne haina khagnei laiba wahai sing aduna chakoi chukoi amadi chatkoi hairambadagi lonthrai oiraga jagoi hairakpani haina longnei akoina chakoi hairagana chakmari habidi hai chak haya chak khunung chak langba chak mari asina koina leptana chatbagi mawong adubu lauraga leptana sai haibagi chakoi haibani aduga chukoi hairagana laisem longi matamda lining thau singna lainura singa chuna na bohotnabada lainura singna thaiduna chenbagi mawong adu chukoi haina khangnei habidagi lonthrai oina jagoi lakpani haina su haine duga ama wahanthok amadana chatna koina saba habidi graha singna numiki akoibada chatna koina tawriba mawong adudagi lauraga chatna koina saba dubu chatkoi jagoi hainani haibagi wahan thoksu lei matang asida aina panjaningbadi khudamoina maitegi leisemlon gi lai haraubagi aina matang asida khudamoina pijaba targasu jagoi hariba asidi khunai amagi lengdraba masak ama oi aduga khunai gi masak mawong hingbagi mawong thajanabi sing khunai gi philosophy magi cultural knowledge pumnamak asi jagoi aduda haktuna thami haibagi wafamsini yam nungajiza koi jagoi asina khunai amagi asingba saktam do koi mayik lana haktuna thami haiba wafam dusu tambiri oja makatara poina khunai amagi horapam nainabada koi jagoi gi saruga se yaudaba iyamak yadabra haibagi matangdasu khara thambi hairiba wahangse yam nungai maramdi ai isamak research tawzarapadu go hujiksu isagi research makhatana dum tawjaningba misak ama oibana hairiba question asi yam maru oibra haina su khanje aina mamangda panjakiba
jagoina cultural knowledge pumnamak asi haktuna thami haijabani maram asina khunai amagi haurakpham nainabada natraga magi maong masak nainaba matamda jagoi ki yam chaurba thodang amalai matang asida I points khara panjage ahanbada jagoi as a collective expression haijaning haibadi jagoi amana khunai adugi maong hingbagi maong natraga philosophy du pungdoi haina hanaso haijakibako lai harauba matamda akoina thogal jagoi haina sanari ko lai harauba natraga thogal jagoi saba matamda tawrise aina isana ningjariba lai aduda akoina angamba hai lei katpa sumaina miyoi bagi hakchang sina mapung oina jagoi gi khuthek sina hai oina lei oina kacharaga laibak adu ingna tapna marache na pan na bagi damakta thawni jai aduna hairiba wakhalon sing natraga khunai aduda leiriba miyoi singdugi wakhalon sing se jagoi gi mateng na phongdoi adubune aina jagoi as a collective expression haizari se ko na ani subada jagoi as a bodily archive or a living archive haibadi akoina puwari ma nainaba matamda puwari natraga history ma semgatpa matamda iba matamda makhal kayagi sources seasonai ko ana mamangi matamda season naramba samna harkana buildings lay adegi di hana season naramba coins lay adegi architectural remains mayam ko modern period ki history iba matamda so koina colonial archives agi documents season na bayawi photographs season na bayawi visual archives agi makhal mayam gi sources mayam seasonary matau asum tawdana jagoi asisu akoina hingduna leiba miyoi bagi hakchang na thamba living archive amani haina lawbaya ana jagoi gi mawong saknaramba isai adegi di saknaramba gi mawong jagoi saramba gi mawong jagoi da isai da lakiba ahongba sing natraga setnaramba phizol sing ahongba lakiba mayam ko haiba mayam asi jagoi da sariba mawong kaka mayam asi akoina archive amani haina lawraga khunai ama khanaba matamda natraga khangnaba hotnaba matamda jagoi asi pambaya moina seasonaba yai ahum subadana asi ahum suba points aina yamna luna su khanjaba point amani haibadi jagoi as an entry point in research haibane akoina khunai ma thijanba matamda na ramagi study tawba matamda jagoi bu pambaya moina seasonaba yai haijaning jagoi na hena mapung oina tawba makhalgi research khara lei samna hairabada dance studies natragana dance studies amadi performance studies haina lei ana jagoi gi study tawba dance studies performance studies da ihan hanba basic understanding amoina akoina leigadoise jagoi se mathanta maromdom hingzaba potsak amanate karigumba context amada phumduna lei haibagi understanding sina mangoina na thami ana karigumba history amana jagoi bu semi natraga mapham amadi matamgi ahongba sing adu jagoi da loinamak mami tagani haibidi jagoi du context amada lei haibani ahangba da leiba natabako aduna jagoi si research obu matamda entry point ama oina yamna maru oina seasonaba yai ai isamaki work ama hypet pangjaraga su aigi work da jagoi ras asina pambai oiraga manipur gi cultural history degi dharma gi da lakhiba ahongba sing manipur gi political history asi myam asi kamaina yengba yai ko ahongba mayam religion da honglakhiba religious revivalism la akanda contestations thoglakhiba mayam asi myam se jagoi da kamaina mami tabage haibagi wahang se ga loina na aigi work ama tawjakibani aduna dance research to bomatam da akoina hangni se jagoi do karino jagoi na phongdo iba wahang thoksina karino haiba du khak natana akoina who dances when and why haiba questions su yam maroina hangi haibdi jagoi do kanana saba yai kanana sage kanana saba ya de karam kanda sai haiba question akupa mayam si hangba matamda khunai adugi masak magi lairiba social structure natragana gender relations haiba khunai gi masak oiba mayam si akoina khangbada achoba mateng ama jagoina pangi habse haizaning yamangje goi lairiba jagoina khunai amagi horapam nainabada jagoi sarogasi yaudaba yamag yadabagi wafam adusu ojana tambiri oja makha tarak poina furup amagi leijariba koi tongan ba nat koi jagoi sing asida matam gi oina ohong malai haibase da ojagi oibo khalon kara thambiyo jagoi da natragana nat ta ahong balakpa
ahongbasina kayam yam saphu piriba haibasigi discussion sidi mayam sangna tawwe adubu matang sida aina panjaningbadi culture haibasidi dynamic oiba potsak amani ahongba nai aduna jagoi asisu culture gi saruk ama oina hongba nai gani hongbusu nai ana samna hairabada matam amada ko brajaboli da sanskrit da bengali da saaga jagoi sanaramba jagoi ras matam gi matung inna maitai lon da isai singdu badubu hantok tuna jagoi du sanarakpa haurakhi adagidi matam amada konung khakta da sanaramba jagoi ras miyam gi oiba miyam na access tawba yaba jagoi amasu oirakhi aduga lai gi mantopta sanaba jagoi ras samna haikana pung ahum mari hena sanaba jagoi asi matam gi matung inna magi maru oiba tangkak sing lokhatlaga minute taramanga kungi oiba variety program da jagoi gi item oina sa ba haurakibagi ahongbasisu adum mayam unari hainingli badi dynamic oi aduga ahongbasidi adum naigani haijani aduga anisuba point aina haijaning bse jagoi asi akoina khunai dugi harau kumhai ko lai gi thoram sing adagi ritual gi oiba mafam da sanaramba dagi matam gi matung ina stage ta pukhalakpagi matang amasu leiki masibu akoina scholars sing na takpirambagi matung ina di a shift from sacred to secular haina khangnai hairibadi phuruptugi lengphadraba kaiba yade haina chetna luna thamba sacred ki space sidagi henna secular oiba haibidi dharma gi meaning adubu khara hantharaga stage ki space da purakpa adubune aduga indian gi context da yengba matam dasu koigi post independence Indiana naunaning khatam laklaba matam gi 1950s ki matam aswaida anauba nation gi anauba cultural imagination ama semgat lakpa matam da Indian gi dances sing da so ahongba mayam uki matam asida ne akoina classical dances kaina recognize to ba hawra kadoise 1950s ki matam da lalit kala academy la iba sahitya academy la iba asum tawdana mayam siga pulap oina sangeet natak academy su linkhalakpa matam oidoini duga Delhi da Triveni kala sangam haina institution jagoi gi linkhalakpa matam oidoini institution mayam lakpasiga loinana ngasai classical dances haina recognize to ba hor ko matam sidasu India gi dances atopa mafam gi hairagana Bharatnatyam gi Odissi gi mokhoi gi su masa gi hana gi temple dances leizaram badudagi anoba maongda anoba matam duda chunaga daba maongda jagoi onlakpasu hauki aduna asigi matang chapmanana Manipur da su 1954 da matamdugi Prime Minister Jawaharlal Nehru gi initiative tagi 1954 gi sida hanana Manipur Dance College hairamba duga huzikna Jawaharlal Nehru Manipur Dance Academy hairibase mat 1954 side linkhalakpa hawrakadoineba ana 1954 gi sida amaromdana matamdugi ningthau Maharaja Bodachandra amasung magi Maharani Patpan Sangai hairibase gi initiative ta somnakan gi oina akoina hana Gobindaji Nartana hairamba huzikna Government Dance College hairiba college and institutions mayam se linkhalakpa matam oidoni ana sigi institutionalization gi matam amalakpa matamdugi ahongba aduna maram oiraga Manipur jagoi gi sanaram maong aduga leiramba maong dasu ahongba kaya lakpa ukiba matam amani ana hairiba institutionalization tawrokpa dagi di hana leirami ba jagoi du henna standardize tawrokpa aduga syllabus semaga tambi bagi takpi bagi maong dasu changes mayam uba phangki hairibasi changes adagidi ahongba lakpa mayam dugi khudam ama pizabani aduna hainingidi jagoi asisu matam aduga mafam gi matung inna ahongba kharadi dum lakani haibasini yam ngai je akoi leiriba phibam gi matam gi matung ina jagoi habasida ahongba soidana lakani haibagi wafam adusu ojana tambiri oja makhatarak poina hojimaki Manipur su yamna kana chanaba furup amagi nat ki oiba jagoi kaya ama koi atopa furup sing na tongan ba thoram sing da saba tatana thengnai hajariba hariba koi atopa furup sing na matau tamaga jagoi saba sida ojagi wakalon je kari lebi sigi matangda ina haijaning bade furup amana natraga furup amagi miyoina atopa gi jagoi amma matau tamduna sabasi aigi wakalon dadi yamna phai hainasu hainingi cultural appreciation ni haina lojai furup ani dugi mari hena jelhan bagi khudam ne so haina haijage duga hena nungsina leimina bagi khudam suni amana amagi culture bu masak khangbiba ikai khumna baga loina na jagoi atubu sabi badudi yamna nungsina na leibagi khudam amni samna hair kanda lai harau buda kabuina ga dance traga mau jagoi na chengbasi yamna pamna na saba jagoi hojik su oi adubu
ꯑꯁꯤ ꯍꯥꯏꯗꯨꯅꯁꯨ ꯑꯃꯨꯛꯀ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯆꯦꯛꯁꯤꯟꯕ ꯌꯥꯕꯗꯤ ꯀꯜꯆꯔꯦꯜ ꯑꯦꯄ꯭ꯔꯣꯄ꯭ꯔꯤꯌꯦꯁꯟꯒꯤ ꯑꯆꯧꯕ ꯑꯀꯤꯕ ꯑꯃꯁꯨꯅꯤ ꯍꯥꯏꯕꯗꯤ ꯖꯒꯣꯏꯇꯨꯃꯛ ꯉꯥꯏꯍꯥꯛꯇꯪ ꯄꯥꯝꯕꯒꯤ ꯁꯥꯕ ꯑꯗꯨꯒ ꯅꯨꯡꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯀꯌꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯕ ꯅꯠꯇ꯭ꯔꯒ ꯖꯒꯣꯏꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯐꯨꯔꯨꯞꯇꯨꯕꯨ ꯃꯁꯛ ꯐꯖꯅ ꯈꯪꯗꯅ ꯖꯒꯣꯏꯗꯨꯃꯛꯇꯪ ꯄꯥꯝꯕꯒꯤꯅꯤ ꯍꯥꯏꯅ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯁꯥꯕꯗꯨꯗꯤ ꯑꯗꯨꯁꯨ ꯑꯀꯤꯕ ꯑꯃꯅꯤ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯅ ꯖꯒꯣꯏ ꯑꯃ ꯁꯥꯕꯗ ꯖꯒꯣꯏꯗꯨꯒꯤ ꯋꯥꯍꯟꯊꯣꯛꯇꯨ ꯈꯪꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃ ꯌꯥꯎꯅ ꯁꯥꯔꯒꯗꯤ ꯐꯨꯔꯨꯞ ꯑꯃꯅ ꯑꯃꯒꯤ ꯅꯥꯠꯀꯤ ꯖꯒꯣꯏ ꯁꯥꯕꯗ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯑꯃꯅ ꯐꯨꯔꯨꯞ ꯑꯃꯒꯤ ꯅꯥꯠꯀꯤ ꯑꯣꯏꯕ ꯖꯒꯣꯏꯁꯤ ꯁꯥꯔꯒ ꯑꯩꯈꯣꯏ ꯐꯨꯔꯨꯞ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯍꯥꯟꯅꯗꯒꯤ ꯂꯩꯔꯝꯕ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯑꯗꯨ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯄ ꯌꯥꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯁꯨ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤ ꯑꯣꯖꯥ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯍꯧꯈꯤꯕ ꯆꯍꯤ 5-10 ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯒꯣꯏ ꯃꯈꯜꯁꯤꯡ ꯁꯦ ꯑꯍꯣꯡꯕ ꯂꯥꯛꯏ ꯍꯥꯏꯅ ꯈꯟꯕꯤꯕ꯭ꯔꯥ ꯁꯤ ꯃꯇꯥꯡꯁꯤꯗꯒꯤ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟ ꯀꯔꯤ ꯂꯩ ꯑꯩꯅ ꯍꯧꯔꯛꯄꯗꯁꯨ ꯍꯥꯏꯖꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯅꯠꯇ꯭ꯔꯒꯅ ꯐꯨꯔꯨꯞ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯁꯥ ꯃꯁꯥꯒꯤ ꯖꯒꯣꯏ ꯂꯩ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯒ ꯑꯩꯅ ꯑꯗꯨꯝ ꯌꯥꯝ ꯇꯣꯏꯅ ꯇꯥꯕ ꯐꯪꯕꯁꯦꯀꯣ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯖꯒꯣꯏ ꯑꯃ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯥꯡꯁꯜꯂꯛꯑꯦ ꯀꯣ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯖꯒꯣꯏ ꯁꯥꯔꯝꯕ ꯑꯍꯟꯁꯤꯡ ꯂꯩꯁꯜꯂꯛꯇ꯭ꯔꯦ ꯏꯁꯩꯗꯨ ꯁꯛꯑꯝꯕ ꯑꯍꯟꯁꯤꯡ ꯌꯥꯝꯁꯜꯂꯛꯇ꯭ꯔꯦ ꯖꯒꯣꯏꯗꯨꯕу ꯈꯪꯕ ꯑꯍꯟꯁꯤꯡ ꯂꯩꯁꯜꯂꯛꯇ꯭ꯔꯦ ꯑꯗꯨꯒ ꯅꯍꯥꯁꯤꯡꯁꯤꯁꯨ ꯌꯥꯝ ꯐꯖꯅ ꯇꯝꯃꯣ ꯍꯥꯏꯕꯁꯨ ꯀꯅꯥꯝꯇ ꯌꯥꯗꯦ ꯑꯗꯨꯅ ꯂꯩꯔꯝꯃꯤꯕ ꯖꯒꯣꯏꯁꯤꯡꯁꯦ ꯃꯥꯡꯁꯜꯂꯛꯑꯦ ꯑꯗꯒꯤꯗꯤ ꯅꯠꯇ꯭ꯔꯒꯅ ꯑꯍꯣꯡꯕ ꯂꯥꯛꯑꯦ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯁꯛꯇꯨ ꯐꯖꯅ ꯈꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯍꯣꯡꯕ ꯃꯌꯥꯝ ꯂꯥꯛꯑꯦ ꯍꯥꯏꯕꯒꯤ ꯀꯝꯄ꯭ꯂꯦꯟꯁꯤꯗꯤ ꯌꯥꯝ ꯇꯣꯏꯅ ꯇꯥꯕ ꯀꯝꯄ꯭ꯂꯦꯟ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯅꯠꯇ꯭ꯔꯒꯅ ꯃꯌꯥꯝꯅ ꯃꯤꯄꯥꯏꯅꯕ ꯋꯥꯐꯝ ꯑꯃꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯒꯣꯏꯁꯤꯡꯒꯤ ꯑꯍꯣꯡꯕꯁꯤꯗꯤ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯑꯩꯅ ꯍꯥꯟꯅꯁꯨ ꯍꯥꯏꯖꯈꯤꯕ ꯑꯗꯨꯒ ꯐꯖꯅ ꯇꯝꯍꯧꯗ꯭ꯔꯒꯗꯤ ꯃꯨꯠꯈꯤꯕ ꯌꯥꯕꯒꯤ ꯑꯀꯤꯕꯁꯨ ꯂꯩ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯍꯣꯡꯕ ꯂꯥꯛꯄꯒꯤ ꯍꯥꯏꯔꯒꯗꯤ ꯔꯍꯤꯟ ꯆꯍꯤ 5-10 ꯈꯇꯪ ꯅꯠꯇꯕꯤꯗ ꯑꯍꯣꯡꯕꯁꯤꯗꯤ ꯃꯃꯥꯡ ꯃꯇꯝꯗꯒꯤ ꯑꯗꯨꯝ ꯑꯍꯣꯡꯕ ꯃꯌꯥꯝ ꯁꯥꯒꯣꯟꯅꯗꯨꯅ ꯂꯥꯛꯑꯦ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯣꯡꯕꯁꯤꯗꯤ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯩꯅ ꯖꯒꯣꯏꯒꯤ ꯍꯣꯡꯉꯛꯄꯒꯤ ꯃꯑꯣꯡꯅ ꯑꯩꯅ ꯊꯝꯖꯔꯤꯕ ꯋꯥꯔꯤꯁꯤꯡꯁꯤ ꯈꯤꯇꯪ ꯑꯄꯤꯛꯄ ꯑꯣꯏꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯑꯣꯖꯥꯁꯤꯡꯒꯤ ꯑꯇꯣꯞꯄ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯍꯥꯛꯀꯤ ꯑꯣꯏꯅ ꯍꯥꯏꯖ ꯇꯥꯔꯒꯗꯤ ꯉꯁꯥꯏ ꯑꯩꯅ ꯄꯟꯖꯈꯤꯕ ꯃꯅꯤꯄꯨꯔ ꯖꯒꯣꯏꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯃꯌꯥꯝ ꯂꯥꯛꯈꯤꯕꯒꯤ ꯃꯇꯝ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗꯒꯤ ꯑꯦꯛꯖꯥꯝꯄꯜ ꯑꯃꯃꯨꯛ ꯄꯟꯖꯔꯕꯗ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔ ꯖꯒꯣꯏꯒꯤ ꯍꯧꯖꯤꯛ ꯄꯥꯏꯑꯣꯅꯤꯌꯔ 3 ꯂꯩ ꯍꯥꯏꯅ ꯃꯌꯥꯝꯅ ꯂꯧꯅꯩ ꯑꯣꯖꯥ ꯑꯍꯨꯝꯁꯤꯡꯗꯨꯗꯤ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯣꯖꯥ ꯃꯩꯁꯅꯥꯝ ꯑꯃꯨꯕꯤ ꯑꯣꯖꯥ ꯍꯧꯕꯝ ꯑꯇꯣꯝꯕ ꯑꯗꯨꯒ ꯑꯣꯖꯥ ꯇꯈꯦꯜꯆꯥꯡꯕꯝ ꯑꯃꯨꯗꯣꯟ ꯑꯍꯨꯝꯁꯤꯅꯤ ꯑꯣꯖꯥ ꯑꯍꯨꯝꯁꯤ ꯃꯇꯝꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯖꯒꯣꯏ ꯁꯥꯕꯁꯤꯡ ꯑꯗꯒꯤꯗꯤ ꯃꯄꯥꯟꯗꯒꯤ ꯖꯒꯣꯏ ꯇꯝꯕ ꯂꯥꯛꯄ ꯃꯌꯥꯝꯁꯤꯡꯒ ꯂꯣꯏꯅꯔꯒ ꯃꯄꯥꯟꯒꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯗꯣ ꯃꯅꯤꯄꯨꯔꯒꯤ ꯖꯒꯣꯏꯁꯦ ꯀꯃꯥꯏꯅ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯌꯥꯝꯅ ꯑꯆꯧꯕ ꯋꯥꯍꯪ ꯑꯃꯒ ꯂꯣꯏꯅꯅ ꯖꯒꯣꯏ ꯇꯥꯛꯄꯤꯔꯝꯕ ꯖꯒꯣꯏ ꯁꯦꯝꯕꯤꯔꯝꯕ ꯑꯣꯖꯥ ꯉꯥꯛꯇꯅꯤ ꯑꯣꯖꯥ ꯃꯩꯁꯅꯥꯝ ꯑꯃꯨꯕꯤ ꯍꯥꯏꯔꯤꯁꯤꯁꯨ ꯃꯇꯝ ꯑꯗꯨꯒꯤ ꯑꯐꯥꯎꯕ ꯖꯒꯣꯏ ꯁꯥꯕ ꯎꯗꯦ ꯁꯪꯀꯔꯒꯤ ꯗꯥꯟꯁ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃ ꯂꯩꯔꯝꯃꯤ ꯑꯜꯃꯣꯔꯥꯒꯤ ꯗꯥꯟꯁ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯗ ꯑꯣꯖꯥ ꯑꯃꯨꯕꯤꯁꯤ ꯃꯅꯤꯄꯨꯔ ꯖꯒꯣꯏ ꯇꯥꯛꯇꯨꯅ ꯂꯩ ꯑꯗꯨꯒ ꯃꯅꯤꯄꯨꯔꯤ ꯖꯒꯣꯏ ꯇꯥꯛꯄꯗ ꯅꯠꯇꯅ ꯎꯗꯦ ꯁꯪꯀꯔꯒꯤ ꯃꯇꯦꯡ ꯑꯗꯨꯒ ꯃꯥꯒꯤ ꯏꯅꯤꯁꯤꯌꯦꯇꯤꯞꯇꯒꯤꯁꯨ ꯃꯈꯜꯒꯤ ꯑꯅꯧꯕ ꯖꯒꯣꯏ ꯃꯌꯥꯝ ꯄꯨꯊꯣꯛꯄ ꯃꯇꯝ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯇꯝꯗ ꯅꯥꯏꯇꯣꯝ ꯖꯒꯣꯏ ꯁꯣꯂꯣ ꯀꯝꯄꯣꯖꯤꯁꯟꯁ ꯑꯅꯧꯕ ꯃꯌꯥꯝ ꯁꯦꯝꯕꯁꯨ ꯍꯧꯔꯛꯑꯦ ꯑꯁꯤꯒꯤ ꯁꯣꯂꯣ ꯀꯝꯄꯣꯖꯤꯁꯟ ꯅꯠꯇ꯭ꯔꯒ ꯅꯥꯏꯇꯣꯝ ꯖꯒꯣꯏ ꯃꯌꯥꯝꯁꯦ ꯁ꯭ꯇꯦꯖꯇ ꯀꯃꯥꯏꯅ ꯁꯥꯒꯅꯤ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯖꯒꯣꯏꯒ ꯀꯝꯄꯤꯠ ꯇꯧꯔꯛꯄ ꯃꯇꯝꯗ ꯀꯃꯥꯏꯅ ꯁꯥꯒꯅꯤ ꯍꯥꯏꯕꯒꯤ ꯑꯥꯏꯗꯤꯌꯥ ꯃꯌꯥꯝꯁꯦ ꯂꯧꯔꯀꯥꯟꯗ ꯑꯅꯧꯕ ꯅꯥꯏꯇꯣꯝ ꯖꯒꯣꯏ ꯃꯌꯥꯝ ꯁꯥꯔꯛꯑꯦ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗꯒꯤ ꯍꯧꯔꯒ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯖꯒꯣꯏ ꯁꯥꯔꯤꯕ ꯄ꯭ꯔꯦꯛꯇꯤꯁꯅꯔꯁ ꯃꯌꯥꯝ ꯑꯣꯖꯥ ꯃꯌꯥꯝꯁꯤꯅ ꯅꯥꯏꯇꯣꯝ ꯖꯒꯣꯏ ꯑꯅꯧꯕ ꯃꯌꯥꯝ ꯂꯩꯔꯦ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛꯀꯣ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯖꯒꯣꯏ ꯑꯅꯧꯕ ꯄꯨꯊꯣꯛꯏꯕ ꯀꯣꯝꯄꯣꯖꯤꯁꯟ ꯑꯅꯧꯕ ꯁꯦꯝꯃꯤꯁꯦ ꯃꯨꯚꯃꯦꯟꯠ ꯑꯅꯧꯕ ꯁꯤꯖꯤꯟꯅꯩ ꯑꯗꯒꯤꯗꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯨꯚꯃꯦꯟꯠꯇꯨꯗꯒꯤ ꯂꯧꯔꯒ ꯑꯅꯧꯕ ꯃꯑꯣꯡꯗ ꯀꯃꯥꯏꯅ ꯁꯥꯕ ꯌꯥꯒꯦ ꯍꯥꯏꯔꯀꯥꯟꯗ ꯁꯥꯕꯁꯨ ꯌꯥꯎꯏ ꯑꯅꯧꯕ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯁꯤꯖꯤꯟꯅꯩ ꯑꯗꯨꯒ ꯑꯅꯧꯕ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠ ꯃꯌꯥꯝ ꯇꯧꯏ ꯑꯗꯨꯕꯨ ꯑꯅꯧꯕ ꯖꯒꯣꯏ ꯃꯈꯜ ꯁꯦꯝꯕ ꯉꯝꯃꯛꯏꯕꯁꯤ ꯑꯍꯣꯡꯕ ꯂꯥꯛꯄ ꯃꯌꯥꯝꯗꯨꯅꯅꯦ ꯑꯍꯣꯡꯕꯗꯣ ꯌꯥꯔꯝꯕꯒꯤ ꯑꯗꯨꯅꯅꯦ ꯑꯗꯨꯅ ꯑꯍꯣꯡꯕꯁꯤꯗꯤ ꯃꯃꯥꯡꯉꯩꯗꯒꯤꯁꯨ ꯂꯥꯛꯏ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯩꯔꯤ ꯑꯗꯨꯕꯨ ꯖꯒꯣꯏ ꯑꯅꯧꯕ ꯃꯌꯥꯝ ꯂꯥꯛꯏꯕ ꯑꯍꯣꯡꯕ ꯃꯌꯥꯝ ꯂꯥꯛꯏꯕ ꯃꯌꯥꯝꯁꯤꯒꯤ ꯃꯅꯨꯡꯗ ꯑꯣꯖꯥꯁꯤꯡꯅ ꯅꯠꯇ꯭ꯔꯒ ꯖꯒꯣꯏ ꯁꯥꯕꯁꯤꯡꯅ ꯅꯠꯇ꯭ꯔꯒ ꯈꯨꯟꯅꯥꯏꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯅ ꯇꯣꯏꯅ ꯍꯪꯅꯕ ꯌꯥꯝ ꯆꯥꯎꯕ ꯋꯥꯍꯪ ꯑꯃꯗꯤ ꯂꯩ ꯃꯗꯨꯗꯤ ꯖꯒꯣꯏ ꯑꯅꯧꯕ ꯂꯥꯛꯄꯁꯤꯅ ꯅꯠꯇ꯭ꯔꯒ ꯖꯒꯣꯏ ꯍꯣꯡꯉꯛꯄꯁꯤꯅ ꯖꯒꯣꯏꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯀꯥꯏꯈꯤꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃꯗꯤ
adum lay aduna Manipuri jagoi gi asengba masak se karino haibagi wahang sidi anoba wahang di nati hana dagi dum hangdana lai matam du dagi hojik su dum hangi du achoba wahang ama su dum oiri haisage yam nungai je hojiki lairiba Manipur gi jagoi gi masak se hana dagi huna karamba masak oikadage haiba wahang se tatana hangduna lai haiba koi ojai wakalon stambiri oja makha tarak poina hojiki matamda koi social media da thadorak liba koi reels video kaya da jagoi makal kaya ama koi na hana dagi lejarak jagoi makal kaya se semdoktuna saba koi ure haitare hariba sida koi hana dagi lejaramba jagoi gi asengba saktam aduda kaya yamna safu piba ge habidi matang ju ojana khara thambiyo jagoi gi asengba masak hariba wahang sidane chawa wahang ama oidoise hana dagi hangi hujik sudum hangani kona sudum hangani adubu hujiki social media gi trend ama oina reels anobo thoklokpa jagoi makal makal sarakpa sigi matang da ingonda aina haijaning ba khra dilay social media da jagoi sari ba mayam se khoina ani thokna dum yeng bi ai ko amana hobby oina natraga magi social media gi content amoina nga haki nungai na ba mayam gi trend du da yauna ba jagoi saba ma adagi di jagoi sari ba mayam se da taseng na thangai seng na formal institution ama da oza ama gi makha da jagoi saba kangbu ama ana hobby oina nga haki nungai na saba mayam gi di jagoi si yam therapeutic oi masagi nungai taba wakal gi nungai taba lerga su ngak tang jagoi sadok paduna wakal da kitang dang warsu like taba piba mayam su yawi aduduna mana ngak tang pamja ba saba du gi di yamna phai do sa su sagadamni adubu sari ba jagoi du ngak tang saba gi natana karamba maong kamaina toy aina ta sengna pamagadi kanada gi tamse ge ka haibagi kitang sensitive oi ba approach am su darkar tai haina lojage aduga jagoi thangai sengna taseng tammaga saba satra sengidi aina ngasi phau uzabada jagoi tampham da natraga na jagoi ma tamma matamda jagoi tu khatang tamde jagoi tampham da tawrise jagoi duga loina na ahal laman singda kamaina wangangani dagi di chatna lonchat thaugalon bebhar asina asi mayam se punna tambani na makhoi dasu atopa makhalgi jagoi natraga na moina tamuri ba jagoi du da kitang semdok pa natraga masakai khini haibagi akiba amana mang tharaga content se happy haitar aduna jagoi ta sengna tamba singna di content se hapa matamda yam thangai sengna masak adu kaidana ba yam kanna hotna bra ana haina su khale aduna bu moi khoi gi role so yam chauna lay social media ta any content hap kat pa matamda aduga hojiki trending reels ki makhata na wai sabda hojik adum rahin su uram gani hojikan thabal chongba gi videos mayam khoina uri adubu yam nungai ri se thabal gi 8 beats ki tal se da mafam gi jagoi movement makal ne badana 8 beats ki tal se da ano ba movement improvise tawri se ai this collective oi ba yam creative potential magi mami ni haina ui adubu ahal sing na muk haine makal gi thabal mong chong bodo na mathong hukte yeng bodo nungai te haibagi kaino su le adubu ahal sing na hairi ba concern du su adum na ha sing na su yamna phajana munna ta basu darkar tai adubu ai gi oina di creative potential ama ui haibasi madi haining eduga reels and trending videos mayam sina kamai to kan khoi gi govinda gi jagoi ra sa su lai rau phum de jagoi sabo or su any ceremonial dance of matam ju sunga sai gi reels na traga social media do gi influence ma yam chauna le ai amana natraga na mi amana aisu adu gi jagoi do saraga video namningi aisu ai gi content adu yahoningi haibagi damakta jagoi da participate tauba mayam su yauri duna jagoi asibu hingaga thamba matam da living tradition ne hairi bani na hingaga thamba participation do amuk henna encourage tauba matam da magi influence su lei adubu again sida akoina amuk kiningai di reels na loi khraba matam trend na loi khraba matam da jagoi du gi masakti khanghodana adum trend na loi bada adu gi participate tawning bagi ihul adum yam du loi mak loi khadra haibagi akibasi de adum leigani yam nungai je akoi leiriba koi social media da hoji thadorek liba tongan ba koi gi sahi matang da reels video kaya ama koi jagoi makal kaya ama semdok tuna saba sigi matang da su tongan ba wakhalon kaya ama ojagi mai ke de ju tambiri oja loselak pa sidi koi ngasi asi koi world dance day numida siga mari lenana koi mirol sina tangai badana mai horol digi lejarak laba jagoi makal kaya asibu yokhanana ba kari thodang paikat pa yagadagi habigi matang su khara thambi matang asida di leiriba mayam adagi di leiriba institution sing mayam pumna makki thodang yam chauna le points khara khatang panjarabada ahan bada aina thamjaning base ngasai gi
matam gi matungina changes mayam lakpana ngasai gi community boundary sontharakpa matam asi tawbana ngasai gi cultural socialization gi space yam piktharakpa matam amu oidoine aduna jagoi sing ase kanduna thamba matam da schools ki pedagogy da school ki curriculum da jagoi se subject amu oina hapasi yam achouba yamna tangai phadraba potsagamani ay haizage kaigino hai matam da school da subject amoina introduce og matam da adugi setting to da angang sing dugi cultural socialization gi achoba part amo oidoine aduga ani subada documentation tawbasi yam darkar tai documentation si in the form of writing tawba yai natraga na audio visual documentation loimak tawba yai hojekti makhal kya gi research su tawnare aduga researcher mayam am su lai Manipur University ki Department of Dance and Music lairi adagi di Manipur University of Culture loina makta BA adagi MA courses sing laire and research scholar mayam su puthoi aduna makhal kaya gi research jagoi makhal kaya da research tawraga tawriba phangniba khara adu writing gi form da ai bo oina document tawraga thambiramba aduga samna harkanda audio visual documentation su yam darkar tai samna harabada khoi gi legendary filmmaker ko pabung aribam gi pabung sham sharma gi jagoi gi documentation mayam lay akoina dum mayam na su dum khangna ba yel hok jagoi lay pabung gi sankirtan gi jagoi ras ki lai harauba gi makhal kaya gi documentation mayam lay aduna haurakli bana sing na su natraga na research scholar mayam sing na su documentation tawbasi yam darkar tai hena haizage aroi badaina panjaningina dancers aina hana su panjakiba point dancers natraga na jagoi saba magi body se archive amoina thambase aduna lairiba jagoi mayam si yam munna fazana macha khaina tamhobase jagoi sariba ama oina natraga jagoi sariba singna asi yam darkar ni akoi oza agi oza na he haibam lei jagoi sidi ibana kana roi sapa yaudраga di jagoi se hingoi na aduna dancer gi body the dancer gi hakchang da jagoi du fazana tamlaga as an archive oina isada leihobasi yam maruni akoina research tawbu matam jagoi gi research tawbu matam da su anoba methodology mi am lairi samna harkanda dance ethnography kaina lairi aduga practice as research jagoi do sana tamna research kamaina tawba ya adu sigumba mayam si archive amoina documentation tawba yam maruni adubu documentation tawe haibagi magi kitang akoina challenge amadi documentation hek tawraga fix oina tawraga thamkiba matamda ngasagi akoina hangnagiba jagoi gi asengma masakse karino haibagi wahangse documentation oina fix oina tawkraba matamda di kona chahi me amgi matungda ko fix oina leiramba hanagi fix oraga document oraga asini ne asisini asengba masakto kaina ama khatang oina singular oiba fixed oiba truth ama natraga masak ama oina launa kibasu yai aduna koina documentation tawba matamda natraga na iraga tamhoba matamda hena maruina logodabadi diverse dance forms makhal leiriba singsigi diversity se manghandana documentation ta hobadu darkar tai habse haizaning yam ngai koi gi leiriba jagoi makhal sing asi koi archives oina documentation to hubada mathau tai haiba wafam adu stambiri ojagi chillaba matam kaya ma kai topiraga ngasi koi gi studio da lengsin biraktuna koi manipur gi khunai da jagoi gi masak haiba topic asida wari watai nga hek sanabagi tanja pipi bagi dama ojabo haninga letna tagachari Akaswani Imphal busu hanna thagachari Hojik tavikre Naharolgi Khonjel gi thoram ngasi gi thoram da Manipur gi Khunai da Jagoi gi masak haiba hiram asida Dr. Chabungbam Babina Devi Jawaharlal Nehru University Nai Delhi ga unaduna wari watai saba unaduna wari watai sanavikiba Salim Phusam ngasi gi oinadi Naharolgi Khonjel thoram sandok chaba matang asida loisinjari thoram tabiram liba punamakpu amuka hanna khurumjari